June thadagi October tha haibadi nongju thadagi na nongju tha loisilakpa matamsida Bharat ki oina dengue laichat khwaidagi wangba matamni. Dengue laina pohaliba virus flavivirus pu pak sana sandokpada maruiba thodang lauriba Aedes aegypti haiba kang makhal asi nongju tha matungda tungchinduna lehawa isingi leifamsingda marung koksilaga macha dhara sandokpa kang makhal amani. World Health Organization WHO gi mot matung ina miyoibagi haksel da soholiba maruiba laina taragi manungda dengue na thohanba arum lehew asisu yamna thuna sandokkanba laina makhal ama oiribani haina palli. Haukiba sahi yankai sigi manungda saruk kuntra hena malemgi oina dengue laichat hengalakli. Bharat ki oina su sahi khudingi May 13 National Dengue Day haina pangthokli. June thadagi October tha phawbada laichat asigi peak time oirbasu lengak nadi May 13 ta National Day observe tawri. Miyamda nongju tha yawraktringai da hanana laichat asigi section tharang paikhanana ba hotnaba oigani khali. Aedes aegypti haiba kang makhal asina dengue laina sandokcharabasu miyoibagi haksang da nahalibadi mana puriba flavivirus haiba virus makhal asina dengue fever asi thohanbani. Family Flaviviridae gi makhada genus Flavivirus haiba virus asigi serotype makhal mari haibadi DNB1, DNB2, DNB3 amasung DNB4 haina lei. Makhal mari mak kiningai oirbasu hena sathibadi DNB2 na khwaidagi heli haina thijiloi singna palli. Serotype makhal mari mangna mi amagi punsigi tongan ba matamda dengue laina nahanba yai adubu matang sida nungairiba wafam amadi makhal mari sigi maraktagi amana changduna nakraba miyoi adudadi hairiba serotype makhal adumak nadi amuk hanna magi punsida nahanba ngamlaroi. Masimak miyobigi immune system ga virus sing asiga gi marakta leiba akupa biological kanglon amani. Dengue virus ki serotype makhal mari makna dengue hemorrhagic fever DSF amasung dengue shock syndrome DSS na chingba arubo layong singna nahanba ngami. Dengue virus sing asina miyobigi haksangdi hek changkhibaga anabagi layong uthokande utpatarbasu yamna kandaba layong sing oina ulai. Maram asina kang sina hek sikhibaga aikoina anaba mi dagi layong khangba ngamde layong khangmada matam changi layong sing asi khara pallabada pukki sarukta leptana naba anabada sumsum Kansillakpa naton chin yari da I thokpa haksangi unsadasu hingsabina sikpa haina khangnaba adugumna khamagi dakpham leirakpa mijal thokpa gumna makup leiba mitki akoibada naba amadi maduna marum oiraga mit pangthok pangsinda yamna nungaitaba pokpa haksang sikpa naba natraga haksangi tang singda naba amadi kok ngauri taurago oningba phawba asina singba kaya asi oirakba yai. Asigumba layong asigi marakta singnaba yaurabadi yamna thuna anakpa health center amada chatlaga dengue test tokthokpana khwaidigi ahanba tawdraba yadraba thabakni. Aduga loinana athuba matamda doctor tanaba natraga public hospital amada yamna thuna pukhat hobana lakkadaba aruba phibam kayadagi laksandanaba upai oigani. Maru aina aikoi misamna hojik dengue laina sandokliba kang Aedes aegypti hairibasi khangba yamna tangai phadaba oire. Nongju tha loikraba matungda chendaba ising tungduna leiriba mafam ayambada kang masa pokphom oi. Achawa pathi komthidadi nga masa leibana makhoina kang masa singbu masinjak oina sizinaki adubu nga su leibang daba yungi akoibada leba nala ising tungba mafam tayar amanba sijinadraba patrana chingba singda ising tungduna leirabadi madu kang singidi marung kokphom oibada yamna khudong chai aduna asiguma pot amata yungi akoibada thambidaba phai iram nala su lu nana thamba yamna mak tangai phadaba ama oire. Dengue laichat sandokliba Aedes aegypti hairaba kang asi makhong amadi mabukta angaubaga amubaga ona langba mayai oirap chawba haibadi centimeter 3 dagina 5 phawba sangba kangni makhoina meter 100 dagina 100 phawba marung koknaba ising tungba mafam thibada paiba ngami. Flavivirus senba kang amom amana amuk sikpada virus asi sanghoba ngami adubu mi dugi immune wangba nemba khenabagi matung ina kang asina kayarak siklabasu dengue fever thoktabasu yai. Aedes aegypti amom khaktana virus asi sandokpani haibadi kang amom khudingmak na marung koknanabagi damakte
ꯏ ꯗꯔꯀꯥꯔ ꯂꯩ ꯂꯥꯕꯗꯤ ꯏ ꯆꯨꯞꯇꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯄꯨꯝꯕꯅ ꯌꯥꯔꯤꯕ ꯃꯈꯩ ꯀꯥꯡ ꯃꯔꯨꯝ ꯃꯆꯥ ꯀꯣꯛꯐꯝ ꯑꯣꯏꯔꯤꯕ ꯃꯐꯝ ꯈꯨꯗꯤꯡꯃꯛ ꯁꯦꯡꯗꯣꯛꯄ ꯌꯥꯝꯅ ꯃꯊꯧ ꯇꯥꯏ ꯚꯥꯔꯠꯀꯤ ꯑꯣꯏꯅꯁꯨ ꯍꯟꯗꯛ ꯊꯥ ꯂꯣꯏꯁꯤꯜꯂꯛꯄ ꯐꯥꯎꯕꯗ ꯃꯤꯑꯣꯏ 94,938 ꯗꯦꯡꯒꯤ ꯂꯩꯅꯥꯅ ꯅꯥꯕꯒꯤ ꯔꯤꯄꯣꯔꯠ ꯂꯩ ꯍꯧꯈꯤꯕ ꯆꯍꯤ 2024ꯗꯗꯤ ꯃꯤꯑꯣꯏ 2,2,93,000 ꯒꯤ ꯃꯊꯛꯇ ꯗꯦꯡꯒꯤ ꯅꯥꯈꯤ ꯑꯃꯗꯤ ꯃꯤꯑꯣꯏ 238 ꯁꯨ ꯂꯩꯅꯥ ꯑꯁꯤꯗꯒꯤ ꯁꯤꯈꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯗꯤ ꯉꯁꯤ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯗꯤꯔꯦꯛꯇꯣꯔꯦꯠ ꯑꯣꯐ ꯍꯦꯜꯊ ꯁꯥꯔꯚꯤꯁꯦꯁꯅ ꯊꯣꯛꯄ ꯔꯤꯄꯣꯔꯠ ꯃꯇꯨꯡ ꯏꯟꯅꯗꯤ ꯕꯤꯁꯅꯨꯄꯨꯔ ꯖꯤꯂꯥꯗ ꯃꯤꯑꯣꯏ ꯑꯃ ꯁꯤꯈꯤꯕꯗꯨ ꯅꯠꯇꯅ ꯃꯅꯤꯄꯨꯔꯒꯤ ꯖꯤꯂꯥ 13ꯇ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯗꯦꯡꯒꯤꯅ ꯁꯤꯕ ꯌꯥꯎꯗ꯭ꯔꯤ ꯍꯥꯏꯔꯤ ꯍꯧꯖꯤꯛꯀꯤ ꯄꯥꯎ ꯃꯇꯨꯡ ꯏꯟꯅ ꯖꯤꯂꯥ 13ꯗ ꯄꯨꯟꯅ ꯃꯤꯑꯣꯏ 3,934 ꯗꯦꯡꯒꯤꯅ ꯁꯣꯛꯍꯜꯂꯦ ꯑꯗꯨꯕꯨ ꯖꯤꯔꯤꯕꯥꯝ ꯑꯃꯗꯤ ꯐꯦꯖꯣꯜ ꯖꯤꯂꯥꯗꯗꯤ ꯉꯁꯤ ꯐꯥꯎꯕꯗꯗꯤ ꯗꯦꯡꯒꯤ ꯂꯩꯅꯥ ꯅꯥꯕꯒꯤ ꯄꯥꯎ ꯑꯃꯠꯇ ꯂꯩꯇ꯭ꯔꯤ ꯑꯃꯕꯨ ꯑꯣꯏꯔꯕꯁꯨ ꯍꯧꯖꯤꯛ ꯂꯅꯥꯏ ꯁꯪꯁꯊꯥꯟ ꯑꯃꯗꯤ ꯑꯩꯈꯣꯏ ꯄꯨꯝꯕꯅ ꯃꯤꯠ ꯅꯥ ꯁꯤꯡꯅ ꯗꯦꯡꯒꯤꯒꯤ ꯀꯟꯁꯤꯜꯂꯛꯂꯤꯕ ꯂꯥꯏꯆꯠ ꯑꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯍꯧꯅꯕ ꯁꯔꯀꯥꯔꯅ ꯊꯧꯔꯥꯡ ꯄꯥꯏꯈꯠꯂꯛꯇ꯭ꯔꯕꯁꯨ ꯑꯩꯒꯤ ꯂꯩꯐꯝꯗꯤ ꯀꯥꯡ ꯃꯔꯨꯝ ꯃꯆꯥ ꯀꯣꯛꯐꯝ ꯑꯣꯏꯍꯟꯗꯅꯕ ꯍꯣꯠꯅꯔꯁꯤ ꯂꯩꯅꯥ ꯑꯁꯤ ꯑꯔꯨꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯆꯦꯛꯁꯤꯟꯗ꯭ꯔꯕꯗꯤ ꯑꯔꯥꯏꯕꯁꯨ ꯑꯣꯏꯔꯣꯏ